honorable members punu kai nu seri aduga media gi maru pangsing loina na manipur gi praja punu usui kai kumna ba useri noluk seri akoi ngarang lungdang si akoi honorable senior member nipan koi sida tare lere aduga akoi honorable member Dr. Radhesam mama sakitang ngamdabadagi sidi mala pungamdre hojiksi akoi manipugi praja singna koi government ama semaningbogi leiriba ihul koi fajana khangjai ano hojiksi center na su government ama soidan sembina kani habi thajaba lei tabudabu adugumba government ama thamba yanana bagi conducive atmosphere ama create townaba koi center na kanna honari say like national highways in the free movement lehanba prajagi pamiba adagi IDPS sing bayimda handilhanba aduga khwaide henna maruina koigi violence sigi stakeholder oribising sigi marakta center na kanna koi initiate tawraga wari sana halaga koi peace porokna ban singba mayamgi thabuk chathari maduda akoi BJP gi MLA singsu koina piba ngamba cooperation piraga honari sigumba maraksida koi ngarang koi gi tha hum surapa yase adu tha hum sujale adu radi akoina henna koi center na pamiba kan koi gi government am semba yabagi situation am create tawnabagi kai gi changchalai sida koida henna pangsan ba yabana karino kai lege kai dosige haibana singdu koi tanabani adugumba meeting duda akoi gi government semba aduga akoi BJP gi leader ra mana oidaba haibana singbase adugumba amatta ngarang gi duda khannakiba leite aduga akoi ngarang phomiba nipan duna akoi gi leader khanbagi haksu leite akoi gi leader khanba isi koi BJP gi MLA mayam duna pulakanda khangadabani adubo akoi BJP gi di koi gi culture da haitare haidi matam duda sigumba leader sina lead tawbane hena phani hebdu moigi choice da moina center na si tawuna phani haina ayamba matam da sudum lepi aduna adumaina koina government sembagi leader khanbugi kedogi adugumba ngarangi duda amta khanagi bu leite jajing da sendok sari aduna huji koi sukanna central government na local level chawk sinda cooperation pijari aduga praja purumutna su masida mateng pangchilaga athubo matamda adumba government na thamba yabagi atmosphere fibam adu ohenna ba koi hona binasi haina appeal tawjari